Hanmamaka channel sigi maike degi miyam punang putaram na okchabaga loina ni kokno na kurumjari amadi ngasi phongkiba pauche singdagi maroiba headline sing amadi maroiba pau sing puduna lakchari tabisi. Delhi da thongkraba BJP ge MLA sing hayang sambit patra unagadawri atay gide appointment fangdri. Oil palm mission da funlan siznabra haibagi wahang lakpa haure agri na piba report ka Patanjali na piba report ka chaun khetnaba leire. Chahi ama chatharakpa RK mai paksana gi mapok kumon thoram loisin khre hauzik maroiba pau tabisi. Delhi da thongkraba BJP ge MLA sing hayang sambit patra unagadawri atay gide appointment fangdri. State asida atuba matamda popular government ama thamnabagi central leader sing unaraga taksil lunaba BJP ge MLA sing ayamba Delhi da loina leina khre. Atay wat haudiba MLA Mari mangasu hayang Delhi gidamak Imphal thadok laba yana leire Delhi da thongkraba MLA sing ahanba oina tha asigi nipan da BJP North East ki coordinator su oiriba party ki national spokesperson Dr. Sambit Pataga unagadawri atay leader sing unanabagi appointment fangdri hairi. Haukiba numit nini humni asida state asigi BJP ki MLA sing tangkak naina Delhi da chatna khraba matung ngasi ayuk pung 12 tabada MLA ahum Paunam Brojen Wangjing Tentha SS Olis Chanden amasung KH Ragumani Uripok Delhi gidamakta Imphal Airport thadoki. Aduga Thongju SC gi MLA Thongam Bisorjit ngasi nungthil Delhi gidamakta Imphal thadoki. Press na phangba pau gi likhun amagi matungina Hairok SC gi MLA Thokchom Radhesham amasung Hial Lam SC gi MLA Dr. Radhesham Yumnam tha asigi nipan da Delhi da changlaba yari aduga Jiri gi MLA Asap Uddin su Guwahati dagi Delhi da chatlagani hairi. Press na phangba pau gi matung ina Delhi da leiriba MLA sing adudi Hanagi Chief Minister N. Biren Haingang Manipur Legislative Assembly gi Speaker TH Saitabarta Singh High School TH Bisorjit Thongju El Susindro Khurai Laurembam Rameshwar Kairao Thongnaujam Siam Kumar Andro Khongban Tabam Ibomcha Lamlai KH Joy Kishan Thangmaiban KH Ragumni Uripok RK Imos Sangolban Yumnam Khemchan Singjamai Thangjam Arun Kumar Wangkhai Heikham Dingos Sekmai Sakpam Kunjikeshwar Pasoi Karam Siam Langthabal Sagol Sem KB Devi Nauria Pakhang Lakpa Kongkham Robindro Mayang Imphal TH Basanta Kumar Nambol Govindas Konthaujam Bisempur Tongbram Robindro Thanga S. Premchandra Kumbi Paunam Brojen Wangjing Dr. Usum Deben Wabagai SS Olis Chanden Dingang Lungamay Nungbani BJP ga mapang oina chatminariba NPP National People's Party gi MLA S. Shirik Nur Harshal Khetrigao su Delhi da leiba yauri. Adumakpu BJP gi government na punna lengak paiminaramba NPF Naga People's Party gi MLA sing gi maikaidegidi haujik phawbada wafam amata thamlakpa leitri. State asida hana leiramba BJP na luchingba chungsinnaba government asibu luchinglamba Chief Minister N. Biren Singh chahi asigi February 8 da fam thadokhraba matung February 10 dagi president rule thamlakhibani. Haujik president rule thamlakpa asi tha nipan mapung fakhibaga loinana tha mapal changsillaklabani. State asida president rule hek thamkhibadagi state asida hana maitai amasung kuki furup anigi marakta chingkhong chingyada nongmai kapnaramba mihat mifun chatharamba sing adusu laikidre center amasung state government hona duna haujiksu national highway sinda akanba security ki section thawranga loinana kanglup furup haiba khaidana mipum khudimak maning tamna chahanba yana bagidamakta security na yenglaga passenger bus sing Imphal lagi kangpokpi fawduna senapati fawba chathanbagi thabak su paikhatli. Asigumba khongthang asiga iroinana state asida majority oina leiriba BJP gi MLA sing su center gi leader sing da athuba matamda miyamna pamnariba popular government ama semhannabagi thorang asi lokhat kani hairi. Press na phangba pawi likhun amagi matungina laibaki kunung Delhi da leiriba BJP gi MLA sing Prime Minister Narendra Modi
Union Home Minister Amit Shah Party ki National President JP Nanda, Party ki National General Secretary Organization BL Santosh unana bagdamakta appointment sing nikre. Makoy na ahanba oy na tha asigi Dr. Sambit Parta unaraba makha tarakpada oy na national leaders sing marakta ki BJP BL Santosh unaraba yai. Makoy na Prime Minister Narendra Modi amasung Union Home Minister Amit Shah ga unabagi di ngasi fawbo oy na appointment pirakpa leitri hairi. Chaliba State Assembly term asi loisilakadoba tha 13 rom ta mangaisilak matam asida BJP MLA sing na handak Delhi da punna chatlaga central leaders sing unaraga government sem nabagi khongthang lokhatna taksilugani haina lawrak liwa fireb asi irailai na lawrak padina threat term loisilakadoriba asida hojik citing MLA ni hairaga power amata yauduna makhong makhut punsilaga thambagi mawong amada lehelakliba asinadi mathangi mikhalda hojik MLA oina leiriba singasi amuk halakhigadra haiba wahang ama yamna chawna hanglibani masi khangna MLA singna sum masagini haiba wakhalon punamak thadoknaraga araga fireb ama loina na punna Delhi da changsilaga BJP gi luchingba sing wafam kharadi soidan thamluraga ni haiba gi thajaba su chawnga leidi karigumba BJP gi luchingba sing na MLA sing na haijaba wa asi tabi gadra tabi roidra haiba asisu asoba wahang amani karigumba tabi dana thoklagadi MLA sing kharadi mana thokpa mong da tawnarakpa yabagi oithokpa su leidi Delhi da chatkhiba singi marakta sentiment yamna sokna changkhiba MLA su yauri maru oina andro AC gi MLA Syam Kumar party gi mapi mapani haina leiriba luchingba sing asina una halaktaba taragadi MLA dagi resign tawba natana atai leite haina media da fongdok lamkhrabani mahakna fongdorakliba wakhalon asimak atai MLA sing da su leiramloi haina ngai leitri Amaromda Hanagi Chief Minister N. Biren amasung Manipur Legislative Assembly gi Speaker T.H. Saitrabata yauna BJP gi MLA ayamana state asigi party gi lengak amuk hanjin hannabu hotnarabasu Manipur gi separate administration union territory gi demand tawriba kuki MLA sing MLA tara gi manungda BJP gi low leiriba MLA taret ki firepta kari ahongba leibage haibasi achoba wahang oiri BJP के सेंट्रल लीडर सिंह ममांग MLA सिंह अपन बसक्तम अमा उहलग लेंगाक सेमनब तक्सिन बद पार्टी असिगी लेहौरिब कुकी MLA तरेत नेमसा किपजन कांगपोक पे लेपताव हाफ किप तेंगनोपल बुंगजागिन बांगते थांगलोन ngak sanglur sanate tipaimuk LM khawte tujampur latest mang hawkip hanglep Panglinlan Haukip Saikot Saruk Yagadra Yarodra Haibasi Hauziki oina Kangbangamdri Delhi gi party MLA ayamba pun krabasu makogi oiba warol amata media da fongdokpa leitri masini ngasigi maru oiba headline sing amade maru oiba paw sing tabireba sing bo amuk kurumjari amadi channel asebunok sibiduna like share amadi subscribe toba kawbiram ganu haibasi ga loina na ikok nonjari